Online Manipuri Numidangi Pau Mieng Tabir Pumnamakpu Toilai from the Kurumjari Ahanbada Paudum degi da kuchege Imphal East ki Napet Pallida khul ngakpa Khara CF na koisinduna Thamkhre Hairi aduga mathangi update su paudum degi da kuchege khul ngakpa sing central forcing na handa na thingduna thamle haiba tabadgi Imphal East district ki lamlai police station ki akoibada maida pai bising na ngaktuna thamli haina Facebook page paudum biri Wung Tangku region da popi thadana ba section wafam Thamkhre Wung Tangku region da popi pambi thadana ba People's Republic of Nagalim Wung Tangku region WTR na section wafam Thamkhre People's Republic of Nagalim Wung Tangku region na Gerald Amada Thoktuna Wung Tangku region gi manung da lariba village authority singna Wung Tangku region gi manung da popi pambi thadana ba akan wafam khangan khibani mari lena ba village authority singna order asibunga na chatna ba khangan baga loina na kanagumana wafam asi thawoida ba yaurabadi mari lena ba village authority na khudakta pau pibirakna ba su khangan ki wafam asi thawoida ba yarom labadi fine thian baga loina na imprisonment ki penalty pigani amadi Tharam Mathoklabadi Wung Tangku region ki staff singim yang makada imung manungna masana yanthat kadabani kanaguma wafam asi thawoidaba thengnarabadi ma ki mathakta lokhalakpa thabak masana yana lawjagadabani hairi online manipuri numidangi pau mieng tabirba pumnamakpu thoilai shramna kurumjari ahanbada KUKI sing silongda laiba yaroi haikre hojik KHASI versus KUKI makha tarakpa update ningthauna ngangba wa laibang makha ta haide haibadu matangdi ningsingba chumgani Manipur ningthau panba maning makha tamba leiba ama oiringai matamdadi leiba ke ningthau na ngangba wa asi leibang makha ta haide thakta su kafa de haina haina balai masigi nungi oiba fajakraba wanthok adudi leibang ningthau na haidokiba wa adudi aremba tahande haidokiba wafam adumak thabak oina pangthok tuna leibang miyam da kanaba fangali haibani maduna aikhoigi leiba asigi luchingba haibadi chief minister dagi hauraga lengak sasan paibada haktheng na yauminariba cabinet minister sing amadi MLA sing na leibang miyam mamangda pangthokani haiduna lauthokiba wafam sing adu thabak oina pangthoktuna madugi kanaba mayek sena laibak miyamda fanganaba honaba chumgani adubu laibak thibadi chief minister dagi hauraga makha taba cabinet minister sing amadi MLA kayana miyam tinba thoram kayada saruk yaduna miyam mamangda ichang thongna adu tawgani ada tawgani haiduna haidokiba wafam sing thabak oina pangthoktabana ayamba oire maduna aikhoigi chief minister dagi hauraga cabinet minister amadi MLA singna miyam mamangda haiba wafam sing asi miyamna Thajadabana mapung oibagum taure khudam oina hojik manipura tholiba chahi amaga tha manga fajilakadawriba kanglup anigi sathiraba lanasi loisinna ba manipur lengakna bara lengaka tana duna leijabi thakta honari athuba matamda manipur da mausagi fibam da hanjalaktuna santi leba manipur ama ohengani haina chief minister N Birena kayara khanamiya mamangda phongdokhraba wafamni adubo haidokiba wafam asigi mahaidi ngasi phawba leibak miyamna phangba ngamdri masina loidri ngarang manipur gi konung Imphal da pangthokiba bharat na ningkha tamba chahi humphutara nipa surakpa numit tharonga mari lenana chief minister N Birena wangangbada manipur da thokliba irang na maram oiraga chahi anirom chakho tharangi thabak singda thintha duna lagliba sing athuba matamda men khatnaba minister amadi MLA sing wasak lominakre haina su miyam da phongdokhi wafam asidi thenglaba su thengna thagat ningai oiba manipur lenga ki khungthangni haina lawba yai adubu luribadi haidokiba wafam asi thabak oina pangthokpa ngamgadawribra amadi ngamloidawribra haiba asini miyam gi mihut oiriba singna manipur thokliba lanasi lumna lawba ngamlabadi ngalingai matamda hongna amata oina punsinduna apunwa pangal thongna adu uttuna lan asi loisinba ngamnaba lawfam thokpa thodang adu lawba ngamlamgadabani maduna aikhoigi lengak loi oiriba singna matam matamgi oina miyamgi mafamda tawroidaba thabak kaya tawgani haiduna haijinbagi hainabi ama leibagum tawriba si thadokpana khwaidagi phagani loinana ningthauna ngangba wa leibak makha ta hekde haibagum lengak loi singna haidoki wafam sing adu thabak oina pangthokpa ngamnaba hotnasi